Akasbani Imphal Ngangbam Nganthoi na pau pazari ahanbada maruoiba pau Manipurda hayeng mahusagumna khongjom numit palan tawgani Raija sida hauzik COVID-19 gi active case masing 18 khakta ngaire Pradhan Mantri na hairi lebak asigi apunbagi saktamda singnarakpa khudingmak matik chana mayoknagani amasung Ngaksel Mantri Rajnath Singh na ngasi New Delhi da Innovation for Defense Excellence Defense Innovation Organization na sinba DEF Connect 2 haudokani Manipurda hayeng mahusagumna khongjom numit palan tawgani Raja Sarkar na senduna hayeng Thawbal Jilla gi khebasingda leiba Khongjom War Memorial Complex ta pangthokadaba Khongjom Degi thoramda miyamna saruk yabinaba Raja Sarkar gi maikaidagi appeal tawrakli Ningsing thoram asi yawba lakadaba miyoisingda Sarkar na lemnaba service gi khudongchaba piri masigi damak bus mari First MR Parade Ground gi mamang thangba sarukta leiba Snell Highway 02 amasung Moirangkhom gi MSRTC Complex mamangda thorang tawduna thamle aduga Koirengai Porompat amasung Tera Bazar da miyam tongba yanabagi damak bus amamamsu thorang tawri Manipurda COVID-19 dagi ngakthoknabagi damak vaccine kapagi thabak mai pakna sangsili hauzik phawbada punna COVID vaccine dose lakh 15,9,762 kapkhre ahanba dose gi oina lakh 15,9,738 anisuba dose na lakh 13,733 kapkhre aduga precaution dose gi oina 9,3,735 kapkhre ngasigi oina ayuk pung 13 phawbada vaccine dose 38 kapkhi marak asida Manipurda ngarang miyo ani nongna COVID-19 positive oikhi raijagi haksel bibakna ngarang numidang wairam thokpa cherol amada hai haukiba pung 14 da punna sample 2,8 test tawbagi manungda miyo ani nongna positive oikhi positive oibagi sang chada 0.9 ni hairiba matam asida COVID na naba miyo 8 naba phakibaga loinana naba phakiba punba masing lakh 13 5,5 subna 53 sukre naba phabagi sang chada 19.3 ni hauzik active case 18 khakta ngaire Azadi ka Amrit Mahotsav ka mari lenana sayol gi oina sandokpa quiz thauram ngasi numidang Akasbani Imphal gi pung 8 makhai gi pawda amuk sandoklagani saruk yaningba singna makhoi gi pawkhum airnewsinfalquiz@gmail.com da tharakpa yagani sayol gi quiz asi Akasbani Imphal gi regional news unit na Manipur Sarkar gi Art and Culture Department ka khosam na sinbani ihan hana phangba asumba pawkhum ahum quiz asi gi winner oigani Pradhan Mantri Narendra Modi na Akasbani gi thongda lebak asigi manung amasung mapan lamda leiba Bharat macha singda piba mahaki pukningi wa Man Ki Baat thoram lakliba nongaijing numit ki ayuk pung 13 da sandokani thoram asi 49 suba edition ni Pradhan Mantri gi Man Ki Baat thoram Akasbani amasung Doordarshan gi channel khudingmak AIR News ki website amasung News on AIR gi mobile app ta su sandokani thoram asi AIR News DD News PMO amasung information amadi broadcasting mantraloy gi YouTube channel singda su sandokani Pradhan Mantri gi pukningi wa hek loibaga lam gi lon singda amuk hanna sandokani Man Ki Baat ki Manipuri wahanthok Akasbani Imphal na Kangla amasung Sangai channel animakta sandoktuna tahangani masi numidang pung 9 da su amuk hanna sandokani LRS Surachanpur na su thauram asi relay tawduna sandokani Mar Paite Kabui Thadau Mau amasung Tangkhul Londana mathangi numita sandokani Tabiriba pawasi Akasbani Imphal dagini Pradhan Mantri Narendra Modi na hairi lebak asigi apunbagi saktamda kaihandanaba singnarakpa khudingmak matik chana mayoknagani Civil Services Day ga mari lenana ngarang lengak sasanda thoidok hendokna hai singbada mana yentoklaba tungda Pradhan Mantri na hai ahanbada lebak ki haiba mantraga loinana innovation gi lambida chatlamba miyoising aduna lebak asibu semgatlambani Pradhan Mantri na hai warep khudingmak lebak asigi amata oiba punbagi saktam hena mapangal kankhanhanabagi maongda lawgadabani mangna hai civil servant khudingmakna Bharat pu hena wangba thakta pukhatkadabani Pradhan Mantri na hai lengak sasangi maongda ahongba kaya purakpada pandam oiraga civil servant singna misam miyamgi punsida awonba kaya puraknaba thabak lokhatkadabani Sarkarna piba thabak thoram kaya gi kanaba adu phangnaba honabada miyamda khudongchadaba mayokna haloidabani
ꯊꯧꯔꯝꯗꯨꯗ ꯏꯅꯣꯚꯦꯁꯟ ꯑꯃꯁꯨꯡ ꯑꯈꯟꯅꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯒꯤ ꯃꯅꯥ-ꯃꯊꯨꯝ 13ꯁꯨ ꯌꯦꯟꯊꯣꯛꯈꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯥꯏꯔꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯧꯁꯥꯗꯒꯤ ꯂꯩꯖꯔꯛꯂꯕ ꯆꯠꯅꯕꯤ ꯑꯃꯁꯨꯡ ꯆꯠꯅꯂꯣꯟꯆꯠꯁꯤꯡ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕ ꯄꯣꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯑꯁꯤꯒꯨꯝꯕ ꯆꯠꯅꯂꯣꯟꯆꯠꯁꯤꯡ ꯑꯁꯤꯅ ꯃꯥꯂꯦꯝꯗ ꯂꯩꯕ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯝꯕ ꯉꯝꯂꯤ꯫ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯂꯥꯜ ꯀꯤꯂꯥꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯥꯡꯊꯣꯛꯄ ꯁ꯭ꯔꯤ ꯒꯨꯔꯨ ꯇꯦꯒ ꯕꯍꯥꯗꯨꯔꯒꯤ 100ꯁꯨꯕ ꯄ꯭ꯔꯀꯥꯁ ꯄꯨꯔꯕ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯆꯠꯅꯂꯣꯟꯆꯠꯁꯤꯡ ꯑꯁꯤꯅ ꯃꯥꯂꯦꯝꯗ ꯑꯩꯈꯣꯏꯕꯨ ꯁꯛ ꯇꯥꯛꯄ ꯉꯝꯂꯤꯕꯅꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯑꯁꯤꯒꯨꯝꯕ ꯆꯠꯅꯂꯣꯟꯆꯠꯁꯤꯡ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯅꯕ ꯍꯣꯠꯅꯕꯗ ꯊꯧꯅꯥ ꯄꯤꯔꯤ꯫ ꯉꯥꯛꯁꯦꯜ ꯃꯟꯇ꯭ꯔꯤ ꯔꯥꯖꯅꯥꯊ ꯁꯤꯡꯅ ꯉꯁꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯏꯅꯣꯚꯦꯁꯟ ꯐꯣꯔ ꯗꯤꯐꯦꯟꯁ ꯑꯦꯛꯁꯤꯂꯦꯟꯁ ꯗꯤꯐꯦꯟꯁ ꯏꯅꯣꯚꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯥꯏꯗꯦꯛꯁ ꯗꯥꯏꯑꯣꯅ ꯁꯤꯟꯕ ꯗꯦꯐ ꯀꯅꯦꯛ 2 ꯍꯧꯗꯣꯛꯀꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯉꯥꯛꯁꯦꯜꯒꯤ ꯂꯝꯗ ꯃꯀꯣꯛ ꯊꯣꯡꯕ ꯎꯗ꯭ꯌꯣꯒꯁꯤꯡꯗꯒꯤ ꯏꯅꯣꯚꯦꯇꯔ ꯑꯃꯁꯨꯡ ꯁꯦꯜ ꯊꯥꯗꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯒꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯅ ꯑꯥꯏꯗꯦꯛꯁ ꯗꯥꯏꯑꯣꯒ ꯃꯔꯤ ꯂꯩꯅꯕ ꯏꯅꯣꯚꯦꯇꯔꯁꯤꯡꯗ ꯃꯈꯣꯏꯒꯤ ꯇꯧꯕ ꯉꯝꯕ ꯄꯣꯠꯊꯣꯛꯁꯤꯡ ꯑꯃꯗꯤ ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥ ꯎꯠꯊꯣꯛꯄꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯜꯂꯒꯅꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ 2019ꯗ ꯍꯧꯗꯣꯛꯈꯤꯕ ꯑꯥꯏꯗꯦꯛꯁꯅ ꯉꯥꯛꯁꯦꯜ ꯑꯃꯁꯨꯡ ꯑꯦꯔꯣꯁ꯭ꯄꯦꯁꯀꯤ ꯂꯝꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡꯗ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯕꯒꯤ ꯄꯥꯝꯕꯩ ꯑꯃ ꯑꯣꯏꯍꯜꯂꯤ꯫ ꯀꯦꯟꯗ꯭ꯔꯒꯤ ꯒ꯭ꯔꯤꯍ ꯃꯟꯇ꯭ꯔꯤ ꯑꯃꯤꯠ ꯁꯥꯍ ꯅꯣꯡꯃꯒꯤ ꯈꯣꯡꯆꯠꯇ ꯉꯁꯤ ꯚꯣꯄꯥꯜꯗ ꯊꯨꯡꯈ꯭ꯔꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯄꯨꯂꯤꯁ ꯑꯦꯀꯥꯗꯃꯤꯗ ꯄꯥꯡꯊꯣꯛꯀꯗꯕ 97ꯁꯨꯕ ꯑꯣꯜ ꯏꯟꯗꯤꯌꯥ ꯄꯨꯂꯤꯁ ꯁꯥꯏꯟꯁ ꯀꯣꯡꯒ꯭ꯔꯦꯁ ꯁ꯭ꯔꯤ ꯁꯥꯍꯅ ꯍꯧꯗꯣꯛꯀꯅꯤ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯊꯧꯔꯝ ꯀꯌꯥꯗꯁꯨ ꯑꯃꯤꯠ ꯁꯥꯍ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯀꯦꯟꯗ꯭ꯔꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯁꯨꯡ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯔꯥꯖ꯭ꯌ ꯃꯟꯇ꯭ꯔꯤ ꯗꯥꯛꯇꯔ ꯑꯦꯜ ꯃꯨꯔꯨꯒꯟ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯒꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯕꯣꯔꯤꯁ ꯖꯣꯟꯁꯟꯒ ꯉꯁꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯇꯦꯡꯕꯥꯡ ꯄꯤꯅꯅꯕꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯕꯒ ꯂꯣꯏꯅꯅ 2030 ꯐꯥꯎꯕꯒꯤ ꯔꯣꯗ ꯃꯦꯞ ꯑꯃꯁꯨ ꯌꯥꯊꯣꯛꯀꯅꯤ꯫ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯔꯥꯁꯇ꯭ꯔꯄꯇꯤ ꯚꯕꯟꯗ ꯉꯁꯤ ꯑꯌꯨꯛ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯕꯣꯔꯤꯁ ꯖꯣꯟꯁꯟ ꯁꯔꯨꯛ ꯌꯥꯕꯒ ꯂꯣꯏꯅꯅ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯒꯤ ꯁꯃꯥꯙꯤꯗ ꯆꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯕꯣꯔꯤꯁ ꯖꯣꯟꯁꯟ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯚꯥꯔꯠ ꯈꯣꯡꯆꯠꯇ ꯉꯔꯥꯡ ꯑꯍꯃꯗꯕꯥꯗꯇ ꯊꯨꯡꯈꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯗꯣꯖ ꯀꯣꯇꯤ 138,23,000 ꯍꯦꯟꯅ ꯀꯥꯞꯈ꯭ꯔꯦ꯫ ꯍꯛꯁꯦꯜ ꯑꯃꯁꯨꯡ ꯌꯥꯏꯐ-ꯌꯨꯝꯕꯥꯜ ꯃꯟꯇ꯭ꯔꯥꯂꯣꯏꯅ ꯍꯥꯏ ꯉꯔꯥꯡ ꯈꯛꯇꯒꯤ ꯑꯣꯏꯅ ꯚꯦꯛꯁꯤꯟ ꯗꯣꯖ 13,13,012 ꯀꯥꯞꯈꯤ꯫ ꯃꯟꯇ꯭ꯔꯥꯂꯣꯏ ꯑꯁꯤꯅ ꯍꯥꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯍꯤ 12ꯗꯒꯤ 13 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯚꯦꯛꯁꯤꯟ ꯗꯣꯖ ꯀꯣꯇꯤ 2,00,000 ꯍꯦꯟꯅ ꯀꯥꯞꯈ꯭ꯔꯦ ꯑꯗꯨꯒ ꯄ꯭ꯔꯤꯀꯣꯁꯟ ꯗꯣꯖꯒꯤ ꯑꯣꯏꯅ ꯀꯣꯇꯤ 2,69,000 ꯍꯦꯟꯅ ꯀꯥꯞꯈ꯭ꯔꯦ꯫ ꯗꯤꯜꯂꯤꯗ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯧꯕ ꯀꯦꯁ ꯀꯥ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯗꯤꯜꯂꯤ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤꯅ ꯃꯤꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯛꯁ ꯎꯞꯍꯟꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯤꯌꯥꯝ ꯇꯤꯟꯐꯝꯗ ꯃꯥꯛꯁ ꯎꯞꯇꯕ ꯃꯤꯑꯣꯏꯁꯤꯡ ꯂꯨꯄꯥ 500 ꯐꯥꯏꯟ ꯊꯤꯍꯟꯒꯗꯧꯔꯤ꯫ ꯗꯤꯜꯂꯤꯗ ꯂꯩꯕ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯈꯨꯗꯤꯡꯃꯛꯇ ꯀꯣꯚꯤꯗ-19ꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯀꯣꯚꯤꯗꯀꯤ SOP ꯅꯤꯡꯊꯤꯅ ꯉꯥꯛꯍꯟꯅꯕꯁꯨ ꯈꯪꯍꯟꯈꯤ꯫ ꯗꯤꯜꯂꯤꯗ ꯍꯧꯈꯤꯕ ꯃꯇꯝ ꯈꯔꯗ ꯀꯣꯚꯤꯗ-19ꯒꯤ ꯆꯥꯡ ꯍꯟꯊꯔꯨꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯅꯧꯅ ꯍꯦꯟꯒꯠꯂꯛꯄꯅꯤ꯫ ꯃꯔꯛ ꯑꯁꯤꯗ ꯗꯤꯜꯂꯤ ꯁꯔꯀꯥꯔꯅ ꯍꯥꯏꯔꯤ ꯀꯣꯚꯤꯗ-19ꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯆꯍꯤ 19ꯗꯒꯤ 58 ꯐꯥꯎꯕꯒꯤ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡ ꯂꯦꯝꯅ ꯚꯦꯛꯁꯤꯟ ꯀꯥꯞꯀꯅꯤ꯫ ꯗꯤꯜꯂꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄ꯭ꯔꯤꯀꯣꯁꯟ ꯗꯣꯖ ꯀꯥꯞꯄꯒꯤ ꯊꯕꯛ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯤ꯫ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 38 ꯁꯤꯔꯦ ꯑꯗꯨꯒ 38ꯅ ꯁꯣꯛꯂꯦ꯫ ꯃꯖꯥꯔ-ꯑꯥꯏ-ꯁꯔꯤꯐꯀꯤ ꯁꯤꯌꯥ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯂꯥꯏ ꯈꯨꯔꯨꯝꯐꯝ ꯃꯣꯛꯁ ꯑꯃꯗ ꯕꯣꯝ ꯄꯣꯈꯥꯏꯈꯤ꯫ ꯃꯤꯌꯥꯝꯅ ꯃꯣꯛꯁ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯕꯣꯝ ꯑꯗꯨ ꯈꯪꯍꯧꯗꯅ ꯄꯣꯈꯥꯏꯔꯛꯈꯤꯕꯅꯤ꯫ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯏꯁꯂꯥꯃꯤꯛ ꯁ꯭ꯇꯦꯠ ꯒ꯭ꯔꯨꯞ ISꯅ ꯇꯧꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯟ ꯄ꯭ꯔꯤꯃꯤꯌꯔ ꯂꯤꯒ IPL ꯀ꯭ꯔꯤꯀꯦꯠꯀꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯕꯤ ꯃꯨꯝꯕꯥꯏꯒꯤ DY ꯄꯇꯦꯜ ꯁ꯭ꯇꯦꯗꯤꯌꯝꯗ ꯁꯥꯟꯅꯈꯤꯕ ꯃꯦꯆ ꯑꯃꯗ ꯆꯦꯟꯅꯥꯏ ꯁꯨꯄꯔ ꯀꯤꯡꯁꯅ ꯃꯨꯝꯕꯥꯏ ꯏꯟꯗꯤꯌꯟꯁꯄꯨ ꯋꯤꯀꯦꯠ 3ꯗ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30ꯗ ꯃꯨꯝꯕꯥꯏꯒꯤ ꯋꯥꯡꯈꯦꯔꯦ ꯁ꯭ꯇꯦꯗꯤꯌꯝꯗ ꯗꯦꯜꯂꯤ ꯀꯦꯄꯤꯇꯦꯜꯁꯀ ꯔꯥꯖꯁꯊꯥꯟ ꯔꯣꯌꯦꯜꯁꯀ ꯁꯥꯟꯅꯒꯅꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔꯗ ꯍꯌꯦꯡ ꯃꯍꯧꯁꯥꯒꯨꯝꯅ ꯈꯣꯡꯖꯣꯝ ꯅꯨꯃꯤꯠ ꯄꯥꯂꯟ ꯇꯧꯒꯅꯤ꯫ ꯔꯥꯖ꯭ꯌ ꯑꯁꯤꯗ ꯍꯧꯖꯤꯛ ꯀꯣꯚꯤꯗ-19ꯒꯤ ꯑꯦꯛꯇꯤꯚ ꯀꯦꯁ ꯃꯁꯤꯡ 18 ꯈꯛꯇ ꯉꯥꯏꯔꯦ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯔꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛ ꯃꯇꯤꯛ ꯆꯥꯅ ꯃꯥꯌꯣꯛꯅꯒꯅꯤ ꯑꯃꯁꯨꯡ ꯉꯥꯛꯁꯦꯜ ꯃꯟꯇ꯭ꯔꯤ ꯔꯥꯖꯅꯥꯊ ꯁꯤꯡꯅ ꯉꯁꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯏꯅꯣꯚꯦꯁꯟ ꯐꯣꯔ ꯗꯤꯐꯦꯟꯁ ꯑꯦꯛꯁꯤꯂꯦꯟꯁ ꯗꯤꯐꯦꯟꯁ ꯏꯅꯣꯚꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯁꯤꯟꯕ ꯗꯦꯐ ꯀꯅꯦꯛ 2 ꯍꯧꯗꯣꯛꯀꯅꯤ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫